Hana Thongju ACDगी कारक्तुना मिनिस्टर ओइरंबा 𝗖𝗎𝗟𝗓𝗓 ngarang टेक्नोपोल डिस्ट्रिक्ट मनुंग चंबा क्वाथा खुंजाव अमसुंग मोरेदा आसाम राइफल्स की लोकल पॉइंट KLP दा चतुना मफम सिंग अदुदा लैरिबा मैतै सिंग उनदुना मकोगी अवाट अपा सिंग खांगदोकपगा लोइनना चाना थकनबा अंगांग सिंगी सना खोटनबा पोटलम सिंग चाकथोंग गैस अमदी सेल गी तेंगबांग पिरुरे स्टेट फोर्स की मसिंग यामलबा टीम सिंग फाउबा टेक्नोपोल लांदुना मोरे यौसिनबदा यामना वाना थोकपदगी हेलीकॉप्टर चटलिबा फिबम मसिदा हाना मिनिस्टर ओइरंबा 𝗖𝗎𝗟𝗓𝗓 ngarang yamna thajadaba mawongda kwathada chatuna mafam adugi miyamna thengnariba awaba khudong chadaba singi matangda khunja singa haktengana unaduna khangdokhi khongchat aduda 𝗖𝗎𝗟𝗓𝗓 kwatha khunjauda makhal makha kyagi hidak langthak sing yawba box kun glucometer ama angang singi school bag nifu pencil amasung kalam chama table tennis bat nipal amasung ball packet ani angang singi biscuit na chingba loinana kwatha khunjaw moira paibi singda sel oina lupa lising manga gi tengbang pikhi khunja singna 𝗖𝗎𝗟𝗓𝗓 gi khuthangda tongan ba hiram singda mari leinaba authority singi pukning chingsilakhi madudi haukiba chahi gi me ahum dagi kanglup ki irang haukraba matungda kwatha khunja singna hana soibum haidi bob maital na chingba potlam sing yolaga sel talambadu haujikti yadrabanina khunja singi sendan fam karimata leitre AR amasung lenga ki maikai degi cheng hawai khara phangi adubu yum mapal leiba khun asida LPG cylinder leitre khun asida special financial package ama PBU hairaduna khunja singna haiki ana ayek yorokpa matamda makoi asuki matik awaba mayok nei AR na makoi bu palel phawba thinbiraga makoi masana gari faraga imphal tamna chatpada sel gi awaba mayok nei haina khunja singna haiki tha amada yamdrabada amurak natraga anirakti lengak na kwatha dagi imphal phawbagi gari chatnaba senbiyu haina appeal tawrakhi horticulture gi oiba khunja singna thanaba avocado nutmeg lichi black pepper yubi na chingba chara amadi horticulture gi khutu khulai sing PB na basu horticulture department da appeal tawraki hairi loinana khuna sigi mafam chabada achauba pukri ama tawbiduna ngai yoknaba thorang paikhat piu hairakhi amaromda kwatha khunauda yum ani mai tharambagi thodok adu kanana tawbono haiba chapchana khangba ngamdri aduna imphal da leiba media na pau phongbuda atamnana kanglup panduna phongba tawbiganu maduna kwatha gi miyamda khudong thiba oihanabagi macha oirakpa yai haiki 𝗖𝗎𝗟𝗓𝗓 moreda AR gi KLP da changjafam lauduna leiriba maitai imung ahum dasu LPG cylinder amasung gas stove ki set ahum mateng pangki loinana biscuit na chingba achapot kaya amadi lupa lising manga su piram ki hairi imung ahum gi miyoi singna makhoida Assam Rifles na yamna chauna mateng piri makhoi gi chana thaknaba walhande adu oirabasu leidiba irang asi manipur lengakna athubada waroisin puraktuna makhoi bo hana gi laifamda leiba yahanbiyu haina appeal tawraki haina 𝗖𝗎𝗟𝗓𝗓 newtv da paudamki kona 𝗖𝗎𝗟𝗓𝗓 moreda law and order ngaknaba mathau tawriba police personnel singidamak biscuit ki box achokba manga amasung hidak langthak singi box ama mateng pangki hairi लाइफलाइन के कोई सिस्टम में होता है से लघु शुरू न करने वाला जमीना लघु शुरू से अपन से कम रेट शुरू को होई अदुना सीधा पथार लगी बरसा आगे जाने में भाई में हुआ तका दगी आम किंदा से ले मिलो सीधा आम के दिला के से किंदा की रोटियां का मंगा ने मैं किंदा आनी मतुगा बोरा को मिला मैं तो याम अवाबा सारा अवाबा अमोय कोई लघु शुरू मतांग को उन करना साथ से अनी कर ले जाए ताकि अगाम से को थागे अगाम से पालन में लाए कर सीधा saya akan di Suci ini school board di याद है ये उम्र की इरान होती है कि तारा मुखार में मस्जिदा अवाना मस्जिदा ले वो आर्मी से पुना कोई चीज़ का थमने अभी मतलब आर्मी से क्या था क्या भाई वाल के लिए मोले लेंगे अभी ना मस्जिद वो कुकी मजे को क्या हर बार टीवी तो कोई पाउडर ताकि वहाँ क्या है तो कुछ अभी चीज़ें आप बता कोई इंटरनेट हमारा कोई चीज़ का थमने का मतलब कोई ना आर्मी साइड का बता पाता है बहुत चीज़ हर कोई ना कहीं सकते अदु लिमोनिबा अखोगी पुंची लेरिबा पुंची सिदसु फतनुंगबा प्रोजेक्ट सिदा पुंगजे थोकननबा अखोगी थवाय अमसो हक्सांग सि आरु खुतले